Miyoi bukudimak punsi kuma yaurunaba malem asida lakhiba ngaktani. Malemgi fazaba kayabu aiba kayana isai mayek oina saireng oina natraga wareng oina saithanaribani. Adumakpu malemgi fazaba mayam asibu uba fangdana ubagi pangal yaudana hingliba miyoi kaya laitaba natte. Imphal iski thongju assembly constituency gi manung channa leiriba Khongman dagi kshetrimayum gokul chahi yankhai nipan mamit uba ngamdana chahi kunmanga henna lenlakli. Gokul masagi chahi kunthra surakba adwaida ikhang khangogdana mahaki mit asi sathina pomkhalakhi. Tha ahum mari muk Dr. Tondonda lahenglaba matungda Dr. gi pautak matung ina Jenims ta leikhi. Oi thangba mit ki minor operation amadi tawkhi. Operation loiraba tungda Dr. Singh observation taunabagi-damak makhatana hospital da leinabagi-damak haikhi. Adubu khudong chadaba kayadagi mahak lona mayumda chelakhi. Tungda maiba maibi phawba tanakhi amadi makhoina pirakpa hidak singi matengna matam kharadi mit urami. Madugi tungda ubagi chang nongmagi asum waselakpadagi amuk hanna doctor da layengkhi. Ultrasound amadi tongan ba test kaya tawraba tungda mit ki singli ama sokle upai leitre haina Dr. Singh na khut thakhi. Mamangai da gokul yum palami amadi chahi kunmukki mamangda mahaki loinabi asi kainakhibani. Kainakhiba matamda mahaki macha nupa ani nupi ani punna macha mari mamaga loinana chatkhi amadi madugi matungdagi adumak baw phaunakhidre. Matamduda gokul tongan ba sinfam kaya paiduna masagi senthok lambi leijarami. Gari semba hotel phamba amadi ingkholda mana masing thaduna imung puba ngamjarami. Adubu mit ukhidabadagi pumnamak asi upai leitana ngasidi sinfam pandaba miyoi ama oiduna lehori. Mit udraba matung gokul na masagi ingkholda chawraba pukri ama chahi ama mukchangna tawkhi amadi ngayon bisingdagi nga macha sotuna thadakhi. Haukhiba chahida thokiba ichawda nga sing atu pumnamak chenthokibana pumnamak mangjakhi. Hanba leitaba gokulna chatliba chahi asidasu nahona na nga macha sing thadakhi. Adumakpu laibak thibana kumsi chahi gi oina nong watpana pukrida ising leitaba maramna nga macha sing adu uchekna chaduna mangkhi. Upai leitraba gokulna karisu tauba ngamdana ningba kaina lehori. Ai haje michu udranina atu michi autangdi uraga pangan thongna subanonga tauba ngamba pame aduna mantia em minister gi haksingi nikhangde amani khangde kitang tembang biduna umbado pamje haida. Tom TV na lengak maikai dagi kari mateng phangbagi haiba wahangi paukhum piraduna thongju assembly constituency dagi miyam gi mihut amadi works minister su oiriba thongam biswajit ki maikai dagi tha khudingi lupa chamnga lepa leitana pibiri amadi yumda phawba thinbire I haina phongdorakhi. Sotharaba singi tengbangi makhada tha khudingi lupa lising amaga chamnga phangi amadi masisu tha ahum mari punsilaga phangi. Haukhiba chahi gi oina tha manga taruk ki sel phangkhre. Hauzik ki oina sel chang libra haibadudi bank ta chatminanaba leitabana mahak masa khangjadre haina hairi. Ai hauje income di leitra moina khaga thagi pai bachina di no khosa aduga tongni pot di oidra aduna timbang kitang pa me haida risin mapi mapa oi bachingda Phifam asida luribadi mit ubagi pangal leijadraba gokul si senthok lambi amata leitaba amadi hingnabagi pambai amata leitaba asini. Chahi kaya uba fangdana leyaklaba gokul ngasisu amukhana mit uningbagi ikhawlangba adudi adumak lehori. Chanaba sinfam ama leitabana masagi punsi hingjanaba senda lambi ama leitana wana khanghori. Hiram asida miyam amadi mari leinaba singna yengsinbiduna gokulgi punsibu mimanaba amadi maromdom lepchaba ngamba punsi amada halaknaba honabada mateng pangbiyo. Chahi kaya gi mamangdagi ubagi pangal watuna leyaklaba ahalasi ngasi fawba kanana su yengsinbiduna leremli. Mamangaida masagi sinfam panduna masagi senthok lambi matik chana leijaramba ahanasi ngasidi mit ubagi pangal walakpana masagi senthok lambi leitana masagi sinfam leitana leremli. Hairiba sida mari leinaba authority amadi miyamna mateng pangbiduna hairiba halaj asibu mimanaba punsi amada puraknaba honabada mateng pangbiyo. Paudam jariba video journalist Naresh Kaloinana Onel Samadram Times of Manipur News Khongman.